Hi everyone, welcome back. I 50k over lottery don't have do taujare adoga winner manga khalle winner se mayam na wona nusi bo pira ko jam thina nusi ko aduga yamna su harawe do mayam se loina ma khaninge adubu aisu haidi mayam do loina ma khallaga loina ma gift se pininge do upai laitawagi tawbne hen aigi channels na chakholakpaga hen ai piba ngamboi jage mamangi aina 10k kano yaubi giveaway matamda mari khanjai adubu handakti manga aina khanjare aduga khanbase aina khanba nate ko lottery tawraga aduga aigi haradagi support tawrpa top commenter amasung adugi filter se happa kanda muina kano ta haikon haitani ne lottery se happa kanda phawbne lottery ji gi matungina ai kano da hapcharamge aigi sida aigi kano da su maming sing je hapcharamge ko si sing je haptor matung da mayam sigdigi winner sing se sisina aigi Facebook Gitanjali Laishram Sanaujam amasung Instagram gi Gitanjali Laishram Sanaujam se sigi da messenger gi through da aibu contact to biro aiga wari watai khara sanara matung da ai gift se kamaina tharakani habase ai haijarake adu mayam na sida you are a winner kainaga hairaga khol video sida you winner ore khole kainaga hairabdo ai haira roge saidi sigi aigi aina utliba khara moi manga se maming singsa si maming singse si hapsare ado sigi maming singse aingonda sigi aina Gitanjali Laishram Sanaujam natragana Instagram gi Gitanjali Laishram Sanaujam sa sida amuk contact tawbiro aduga aiga ain habdo wari khara sarakanda aina number lawjaraga gifts kamno se aigi giveaway se kamaina tawgani habse ado haijarake aduga I am Heidi Atopa, Mayam, even Shibiba Mayam, I support of Mayam say, I'm not cunning in the book. Lottery the Manga Hatanka Kanbanina, Pai later than I say, Atopa Sindo. Anyways, no Lema, I Tamuri no Lema winner up the knee, Mayam every time winner the lottery the picked over have say, I could like the Manina is how bad Mayam were all bigano, Mayam lottery the powder vasu. I get a point that they don't, you guys are a winner. Aduga mayam nu shibibase asina moi hen thamoi penjare adu mathang ai amu 70k yo matamda amu ka tawan no tawjage winner amu khai giveaway mu tawjage adu 70k gi matungda mu mathang ko aina hangmi se hen pick to bangam boy jage ba kai gino da aisu sigi ai gi live blog se asida gi manga ne hana khanjari se aduga story time gi jo mu khala ani story time gi jo mu manga mu khange adu mathang da mu story time gi je 100k yor kanda hen mi mayam yam na khanba habdo ai ngam boy jage duna keep supporting me adu sigi makha da aina sidaida mayam gi no sumai gi photo nung do maming handle ke kai happy sa si please ngonda reach out to biro ko